Online Manipur YouTube channel aswing birbu mampum nong pu amuka na taram no sari han bada yamna maru iba pawama update thamjage Sugnu da hojik Bsf ama Sokle Kuki Millitantsingna attack akupa paw phangjedri mem akupa paw phangbaga update amuk tawjrake aduga mathangi update asina pilot prince naudagi kuchege 18 unit 3 gi inaw mumu devadas amadi headquarter gi sniper bikas na ani se thakre good morning gi oina Sugnu da haina thambiri aduga mathangi update asina maharaja sanajoba laisembana social media da tharuk papaw amakhtang thamjage Kukizo Millitantsingna Sisipur district ta machuhumgi firan leibak makhada langthaba amasung DC amasung SP office mai thaba si national security da yamna asoba threat amani aduna Union government Narendra Modi Amit Shah PMO India Rajnath Singha and Biren Singha gi pukning singsinbaga loinana makhoigi mathakta akanba meeting sangbinaba ining thole semba sana jawbana social media da thadurok pawasina makhatari dishonoring of our tricolor by throwing on the ground and burning down of DC and SP offices of Sisipur district Manipur by Kukizo militants are great threats to our national security. Stern action should be taken up by the Union government. Haina Maharaja Sana Jawale Simbana Punduk Piti Aduga Mathangi Abdel Asna Kangla Paugi editorial column the Gilakuchage Bharat Langakna Tumina Laibutaki Lan Asikansi Lakibani Foreigners in Kukizo narco terrorists in Mitai Miam Gatakta Sataba war crime lip 3 Makogi Mapangan Hen Kankala Pogum Ubo Pangli Makoina season river Lal Gikulising Ayamba Mapal Lebak Nasaba sophisticated weapons singing Kuki Singna Mapalam de Pomakal Nongmei Bomna Sing sophisticated weapons sing Asi Matokaram listed as the Silikibano Haibadu Tigat Pasumi Loina Makoina Bomb Kapadas in Naribasing Adugimanum the Indian Security Force Captainasi Navamakal Gikula Yawi Haiba Wafam Lerikli Basin Amuka Hena Naining Kuki singi landa mapaleba kamadi manungi oiba khut yaurabra haibagi wahang leherliba asi line lopam thokte amaromdana lana sida mapaleba Myanmar gi lan mi gi lenga military junta gi matakta lan huri belal hulup singi manungdi yaurba sin Kuki zo kanglup ki lan hulup People's Defense Force PDF cadre sing yaubagi khudam leibana lan si tarai no wori sin purak pangamloi lan si gi wori sin purak na khona bada bharat lengak na puksel seng na hona mathau tai foreigners sin Kuki zo sing na pa makal gi lan gi khusu kulai sin aduna leiba ka sigi matakta landa aduna manipuri gi manung do Kuki sing go Tokaiba Maning Tamba Lebak Zalengam Semnaba war crimes at Haduna Mitai Miam Paktak Nahat Pa Yum Kai Mai Thaba Huran Sintina Sing Basat Hagimatak state forcing Gimatakta Kut Haduna Hat Patupagi Tabuk Liba Tatara Makung Pazilale Piva Masda Barat Charkari Makedi Lantaraliba terrorists in Gimatakta military Gioiba Paukum Amatanga Sifa people lately Watok Asigi amicable solution Purakna Bahonabasu Ubu Pangdana lady Masina Maram Warga Manipurigi Pun basaktam ngak libe homi mite singna makhoi laiwai krabo mapam pusing sahi lising ani hen apun bagi saktam ngak senduna makhoi gi masa masugi singi damakta thambiram kiba pun bagi saktam kaiba yaroi haina lanthenar kibani mite gi athoba mapari mamom singna masagi pur ngak senna bagi hak lei masida kanagumba manung natragana mapan gi force amatana khud thingjin pham thokte amadi lan na sulu pham thokte khanongbuk asia gi manung da sahi kaya asiatic sovereign country oirakiba Manipur na English ngam pan ni fuguma panda Bharat ki fibanung da namtin tinsin hankraba matung leibak asiki saruk oirakraba ngasi sahi humdaga manga mapung phare loina leibak asiki saktam ngakpada amadi masak takpada Manipuri miam maru ina mitei singna sobu thodang loduna lagli Bharat ki state ama oiriba Manipuri ki pun ba saktam thugaina mama palam dagi sanglaki ba mi kanglup singi marakta khulai sizin aduna landarak pobu oiro politically lanjang sa taduna hona ba haibasi Bharat ki apun ba saktam da singna bani haina Bharat ki lusing basing mafam da lobo ngamdaba tarabadi makoina Manipur gi miam da karamba mideng ni yeglibage haibadu thitopu mathau tai amabu oiro sin Kuki jo narco terrorist singna Manipur sa thargeba terrorism gi crimes sing asigi matang da Bharat lengyak na mideng sangfam thogi adubo Bharat sarkar na Manipur gi haju koiriba wathok asida khut thingjel loi hype leirabadi madugi maram miyam da khangan baga loinana wathok asigi waroi sin state na purakada bani haibegi instruction pefam thogi wathok asigi waroi sin purakna basu hona daba aduga landarak liba Kuki terrorist bu ngaksen bagi thabuk chathaduna leiba haibasi Manipuri thugaina ba hona bada Bharat ki lusing basingi khut yaurabra haiba langtak na bu leirakpada ngakfam thokte Bharat lenga ki lusing basing na wathok asigi amicable solution purakna bhona pam thogi tawutabu warwisin purakna bhona bada Manipur ge pun basaktam amadi lengak lon de hiram amada kai ba pibu oiroidabani mukna bani ki mei de leptuna wayel sathaga daba aduna nakan namati gi oibe mideng wayel satharbadi mukna bagi warwisin purak pangamloi
वीडियो सेंगबिबगीदमक्ता मैम पुमनांगपु अमुक हन्ना थागतचरी अनौब अपडेट कीदमक्ता ऑनलाइन मणिपुर यूट्यूब चैनल असिबु नुक्सिबिदुना सब्सक्राइब तौबिरमु। थैंक